Maya Babini President Ubiniba, I son of Mary Luna. Thank you.
minanaba silang iba sa panahon kami hindi may kailangan kasi kung di ba kami hindi kagad po pong piliin ako kasi na laki ni Bagay ni General Singh hindi होगी कोई भी सही सिंह आते कौन di ba बहुत देरी कार पाले General Singh ना terkade cantik na songgel ba umbil ba jadi kasi हे ना तुम्हारे चोंगे ना बा अथवा ये बंदे की मायके के सु कहीं दिशा बोल रही है तुम जिंदे सिंह दिशा करे ही मरन मत ना सुने रामी मची मायके के हर ना कोई मौका से यहाँ मिला के चली
ꯆꯤꯌꯔ ꯒꯤ ꯀꯥꯔꯠ ꯌꯥꯎꯗꯕ ꯀꯥꯔꯠ ꯄꯥꯏꯗꯕ ꯃꯌꯥꯝꯅ ꯁꯦ ꯆꯪꯁꯤꯜꯂꯒꯗꯤ ꯃꯩꯗ ꯁꯥꯎꯟꯗ ꯍꯧꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯇꯧꯕꯗ ꯁꯦꯝꯕ ꯌꯥꯝꯅꯗꯤ ꯄꯔꯁꯤꯗꯦꯟ ꯑꯣꯏꯌꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯃꯦꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯇꯩꯁꯥ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯔꯤꯕ ꯁꯣꯝꯗ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯃꯦꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯇꯩꯃ ꯃꯆꯥ ꯌꯥꯔꯒꯗꯤ ꯃꯦꯔꯤ ꯍꯥꯏꯔꯦ ꯌꯥꯔꯒꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ